अहानमक्तदा नुमिदांग वायरमदा फोंगबा पाउची सिंगदगी लौथोकजबा मरोइब पाउता बिरिबसिंगबु हेमजित लांगपोलाकपमना खुरुमजरी हौजिक मियामदा पाउ पिजरी ngarang amadi ngasigi lona ba ahing nongyai matung pung amaga makhairom tarakpa aduaida sekmai police station konba senjam chirang chingkhong da leiba maitegi poultry farm ama kuki kholai paibasingna mai thadoktuna mangta khalamle thodo asigi matangda paunil khol pausi esina phangba paugi matung inadi harau thelge hek thangnana chingkhong da leiba senjam chirangi khulgi aroiba lamkhai da leiba poultry farm asi irang horokpa aduaida su kuki singna mai thaba horopodagi khunja sing changchinduna saruk khara kal hobani ngarang ahing amu khanghaudana kuki kholai paibasingna chingdagi kumtharak laga hariba poultry farm adu maina tharam khibani hairi mai sakpa adu hek ubaga manak nakpada leiba manipur rifles amasung IRB personnel singna numai round kaya kaptuna kuki sing adu tankhaina bohonakhi kuki singi mai kai dagi su numai round kaya security force tamna kapsilakhi hairi tungda ngasi ayu pung 3:10 rom tarakpa aduaida kuki gi drone ama sanjam chirangi akoibida pasilakhi pungpham ikan kanadana kuki singna harau thelgi singthakta security force tamna numai khara amu kapsilakhi haina su pausina makhatari manipur gi hauzik oriba phebam asida anobo langon amagi damak mapau puruduna Kangladagi mamang chahigi December kundagi lamthaduna tampake district singda numit kunmathoi nichupna chatkadaba mayor gi lamsang khongchet ngasi 13 December numitta Kwakaithel tidim ground da thungkhre mafam aduda chaklin ama sami nabagaloinana miyamgi mikap thoknanaba amadi wakhal taminabagi mifam ama pangthokhiba mifam aduda senior journalist A Movie ME University gi Din Dr. T.H. Chandramani Youth Rising Star Club ki President L.E. Bohol amadi Mayol gi convener Asem Prince na wangangloi oina saruk yakhi mifam aduda Mayol gi President Asem Prince na hai khongchet asi ngasi numit 13 ni surakpaga loinana ngasi phawbada chaurakna kilometer chamri rom chatkre kangladagi lamthakhiba khongchet asina manipur gi loijing loya yauna mafam kaya da chatuna miyamga ikhoiga amata oina punchinba matam oire haibagi achoba paujelama piri haiki ngasi gi miyamgi mifam adu loireba matung ngasi nungthil khongchet adugi makha taba oina Impal West District ki Sagolban Tera tamna chatpa hokre khongchat loi sing aduna mafam adu da thunglaba matungda miyamgi oiba mifam ama pangthoklaga Oriental Kadesta hingyare kadabani hairi Haukiba December kuntrada kadangban part 2 Mahadeva Chingda kuki khulai paibasingna nongmai kapsinduna attack se tharakpada nongmai maruna panduna laikhidraba ningombam James Bond Allies nanawgi thawai yaudraba asiba hakchang ngasi Jennings ki miral samdagi lawraga kadangban part 2 Mahadeva Chingda aroi mathung mangam pangthokre thawai yaudraba athauba James Bond gi asiba hakchang purapada lambi nak yata leramba miyamna lai katuna athoba sigi mafamda kai khundabu utki loinana James Bond gi thawai mirel na yaifre haiba yauna tongan tongda kolaw sing kayasu lawki hairi athoba sigi aroiba mathong mangam pangthokliba kadangban part 2 Mahadeva Ching phawba arambai tengol gi thomi singna thinki laikhidraba athoba James Bond lamsang police station gi manung chena leiba mayang langjing taning dagini mahaki apokpa Nandeswar su hauji Sekmai police station da ASI oina mathau tawduna leiribani ningsing bayai haukiba chahi December 13 lising ani subna kungo humdoida kuki militant singna attack se tharkibada ningombam James ki faigan da soktuna nungmai maru ama panbani adubu kuki kholai paiba singna mafam adu khudum chanduna laikhibdagi mafam adu dagi lokthoknabu honabada matam khara thinthakibana maram oiraga asokpa aduna I kahena thokibadagi mahak khudong thiningai oiba film amada rescue tawki adubu thinthadana ambulance da Jennings Hospital ta pukhalakduna matam khara layeng sa tharaba matungda asokpa aduna maram oiraga mahak laikhidaba ningombam James Bond gram panchayat mangana pullaga semba village volunteer force ta yawbani masida sunatana laikhidaba ningombam James Bond Manipur da numit kudingi fongba naharul gi thaudang pauchi gi paumi oina su matam kharagi mamangda thawpurami hairi ithai gi maira paibi singda FIR paliba asi athuba matamda handoktrabadi miyam gi makhal makha kaya gi khongjang sing changsalagani haina ithai nupicha association gi secretary haubizam ibem nungsina phongdokre panba yabadi ithai local da maira paibi singna labuk ngakpa kompre hekpa amadi tharoi khunduna leiringaida kumbi setupur da leiba anisugu maha regiment ki personal singna ithai khul tamna changsalakpada maira paibi singna athingba pi haibagi damakta maira paibi sing asigi mathakta FIR lakhatkibani hiram asiga mari lenna FIR adu athu matamda handokadabani haiba demand tawduna ngarang kumbi assembly constituency gi manung chena leiba tongan ba maira paibi kayana khongjang chengsinkhre maira paibi sing aduna kumbi kaithel da pulaba matungda Bishnupur district ki DC SP amasung kumbi police station gi OC da memorandum pisinaba thorang taruduna haubizam evem nungsina makha taraduna hai maha regiment ki personal singna numit aduda huran nalada changsilaktuna maira paibi da karem kathai nabagi mawngda tawrakpadagi miyamna makhoibu namduna halankibani thawdo osida yawruba maira paibi kharagi mathakta Manipur police na FIR panduna fanana bo honarapagi thawong asi laibak thibani haiki
Arambai Tengol Bisnupur District Headquarter gi makhada leiba kuntraum de suba Arambai unit ki thomi singna ngarang tera kongsang bi lemra mapadagi kwakta gi maning de khulonarga leiba kuki singda pinanaba auto ani amadi e-rickshaw amada haptuna purakpa insang manamasing kaya amaga loinana masibu puduna lakhiba mioi mari fagatkre insang manamasing mayam adu ngarang ayuk chaurakna pung mangarom tarakpa aduaida Arambai Tengol gi thomi sing aduna fagatlaba matungda masibu purakliba mioi sing adu loinana kuntrani thai suba Arambai Tengol unit ki thinungoida leiba office ta puraktuna paumi sing memangda puthok Ensang Manamasing Purukliba Mioi Adudi Moirang Pansang Laikai Dagi Hemam Thoiba Kwakta Gram Panchayat Dagi Ayajudin Kwakta Municipal Council Ward Number 8 Dagi MD Kulakpam Salaudin Amadi Kwakta Municipal Council Ward Number 8 Dagi Sangom Sungbam Maino Elias Ibini Hairi Amadi Impal East ki sawong bungda leriba relief camp ta Dr. Khetchamayum Kala Singhana luchingduna free medical camp ama pangthokre amadi anobu chahi gi calendar su miyamda yanthokre camp aduda hakchang gi arumba yengba blood pressure blood sugar amasung ECG lobuna chingba tawki haujik Manipur da ningtham thagi matam oibana ahal singna ingna leriba ahal laman amadi angang singi narakna ba section thorang sing lokhotminasi haiki angang singda lok lai hok tawba amadi cold diarrhea tawbagi chang asi yamna toina thokli aduga ahal singdana blood pressure wangba amadi heart attack tawbagi changsi ningtham thadana yamna wangbana ayuk pung mari dagi taret fawbadi matik chaba firol khongob amadi tupina chingba sijinabiu yamna ingba matamda walking chatpa asisu matam khari dilepiu haiki Dr. Kala na makha taradun hai lanasina maram oiduna mayum makai mai thadok pikraba lefam chafam phangdraba amadi mapung fana chaba thakpa ngamdraba mioi singda aikhoina matam chupada mating pangbigadabane ana ayek yaudana ba amadi amuk hanna awaba tadana ba aikoi mayam puna nungsi chanana leminasi haibo phumsing phongdoki Pijariba pausing asig loina loijare ngasigidamaktadi numidang waramda phongba pausing singdagi lokthokchaba pausing miyamda pijaba tabiri bisung mamukana khurumjari